ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯑꯍꯜ ꯂꯃꯟ ꯕ꯭ꯔꯗꯔ ꯁꯤꯁꯇꯔ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯏꯕꯥꯅꯤꯕꯨ Q&A ꯇꯧꯔꯣꯅ ꯍꯥꯏꯕꯗꯣ ꯃꯌꯥꯝꯅꯀꯣ ꯑꯗꯨ ꯃꯌꯥꯝ ꯇꯧꯔꯒꯦ ꯑꯗꯣ ꯁꯤꯗ ꯀꯃꯦꯟ ꯃꯌꯥꯝꯁꯦ ꯃꯌꯥꯝ ꯂꯣꯏꯅ ꯄꯥꯊꯣꯔꯛꯑꯒꯦꯀꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯗꯨꯕꯨ ꯏꯕꯥꯅꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯀꯩꯒꯨꯝꯕ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯈꯨꯗꯤꯡꯃꯛ ꯑꯄꯪꯕ ꯅꯆꯤꯟ ꯅꯅꯥꯎ ꯉꯥꯛꯇꯅꯤ ꯍꯥꯏꯅ ꯈꯜꯂꯒ ꯉꯥꯛꯄꯤꯌꯨꯀꯣ ꯃꯌꯥꯝ ꯑꯗꯨꯗꯤ ꯃꯌꯥꯝ ꯀꯃꯦꯟꯁꯦ ꯄꯥꯊꯣꯔꯛꯑꯒꯦꯀꯣ ꯃꯌꯥꯝ ꯑꯍꯥꯟꯕꯒꯤ ꯀꯃꯦꯟꯁꯦ ꯔꯟꯖꯤꯇꯥ ꯂꯩꯁꯥꯡꯊꯦꯝ ꯍꯥꯏꯕꯀꯣ ꯔꯟꯖꯤꯇꯥ ꯂꯩꯁꯥꯡꯊꯦꯝꯅ ꯄꯤꯔꯛꯄꯅꯤ ꯏꯅꯝꯃꯒ ꯗꯗꯥꯒꯁꯦ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯀꯩ ꯂꯝꯗꯒꯤꯅꯣ ꯏꯅꯝꯃꯁꯦ ꯅꯪ ꯀꯩ ꯂꯝꯗꯒꯤꯅꯣ ꯍꯥꯏꯌꯣ ꯑꯩ ꯈꯔ ꯀꯟꯅ ꯉꯥꯡꯉꯣ ꯁꯤꯗ ꯑꯩꯒꯤ ꯄꯣꯛꯅꯐꯝꯗꯤ ꯑꯁꯦꯡꯕꯗꯤ ꯀꯩꯈꯨꯗꯅꯦꯕꯀꯣ ꯑꯩꯈꯣꯏ ꯕꯕꯥꯗꯣ ꯈꯔ ꯀꯟꯅ ꯉꯥꯡꯉꯣ ꯏꯃꯥꯅ ꯌꯨꯔꯦꯝꯕꯝꯗꯒꯤ ꯑꯩꯈꯣꯏ ꯕꯕꯥꯕꯨꯗꯤ ꯂꯩꯈꯤꯗ꯭ꯔꯦ ꯑꯩꯈꯣꯏ ꯕꯥ ꯂꯩꯈꯤꯗꯕꯒꯤ ꯌꯨꯔꯦꯝꯕꯝꯗ ꯍꯣꯡꯂꯛꯄ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛꯇꯤ ꯌꯨꯔꯦꯝꯕꯝꯗ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯆꯍꯤꯅ ꯃꯌꯥꯝ 25 ꯁꯨꯔꯦꯕꯀꯣ ꯑꯗꯣ ꯑꯩꯒꯤ ꯅꯪꯒꯤꯗꯤ ꯆꯍꯤꯅ 23 23 ꯑꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯊꯪꯒꯤ ꯀꯃꯦꯟꯁꯤꯅ ꯅꯥꯎꯆꯥ ꯅꯤꯡꯊꯧꯖꯝ ꯍꯥꯏꯕꯅꯦꯕꯀꯣ ꯅꯥꯎꯆꯥ ꯅꯤꯡꯊꯧꯖꯝꯅ ꯄꯤꯔꯛꯄꯅꯦ ꯕ꯭ꯔꯣꯒ ꯁꯤꯁ ꯅꯕꯥꯅꯤ ꯅꯣꯏ ꯌꯨꯝꯗ ꯀꯔꯤ ꯃꯔꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯐꯨꯜ ꯁꯞꯄꯣꯔꯠ ꯕ꯭ꯔꯣꯅ ꯍꯥꯏꯌꯦꯕꯀꯣ ꯏꯕꯥꯅꯤꯁꯦ ꯑꯩꯈꯣꯏ ꯂꯣꯟꯗꯤ ꯔꯣꯡꯃꯩꯔꯣꯟ ꯑꯗꯨꯝ ꯔꯣꯡꯃꯩꯔꯣꯟꯗ ꯑꯗꯨꯝ ꯉꯥꯡꯅꯩꯗ ꯐꯥꯒꯤ ꯖꯨꯒꯥꯏ ꯇꯧꯔꯒ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯩꯇꯩꯂꯣꯟꯁꯨ ꯑꯗꯨꯝ ꯉꯥꯡꯅꯔꯒꯀꯣ ꯑꯗꯨꯝ ꯄꯨꯔꯥ ꯃꯤꯛꯁꯑꯞꯅꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯉꯥꯡꯅꯩꯌꯦ ꯕ꯭ꯔꯗꯔ ꯑꯗꯨꯝ ꯅꯦꯛꯁꯀꯤ ꯀꯣꯏꯁꯟ ꯑꯃꯨꯛ ꯌꯦꯡꯉꯁꯦ ꯅꯦꯛꯁꯀꯤ ꯀꯣꯏꯁꯟꯁꯦ ꯖꯣꯟꯁꯟ ꯑꯀꯣꯏꯖꯝ ꯍꯥꯏꯌꯦꯕꯀꯣ ꯖꯣꯟꯁꯟ ꯑꯀꯣꯏꯖꯝ ꯏꯆꯤꯟ ꯏꯅꯥꯎ ꯃꯥ ꯍꯥꯏꯁꯦ ꯏꯅꯥꯎꯁꯦ ꯀꯩ ꯂꯝꯗꯒꯤꯅꯣ ꯑꯃꯨꯛꯇꯪ ꯄꯨꯟꯁꯤꯗꯅ ꯌꯥꯕ꯭ꯔꯣ ꯌꯥꯏꯌꯦ ꯏꯆꯤꯟ ꯏꯅꯥꯎ ꯅꯣꯡꯃ ꯐꯖꯅ ꯄꯨꯟꯁꯦ ꯑꯩꯒꯤ ꯂꯝꯗꯤ ꯂꯩꯁꯥꯡꯈꯣꯡꯗꯒꯤꯅꯤꯀꯣ ꯂꯩꯁꯥꯡꯈꯣꯡ ꯌꯨꯅꯥꯝ ꯍꯨꯏꯗ꯭ꯔꯣꯝꯒꯤ ꯍꯦꯛ ꯇꯥꯏꯅꯕꯗꯣ ꯂꯩꯁꯥꯡꯈꯣꯡ ꯍꯥꯏꯅꯀꯣ ꯊꯤꯌꯥꯝ ꯂꯩꯁꯥꯡꯈꯣꯡ ꯍꯥꯏꯕꯗꯣ ꯑꯗꯨꯗꯒꯤꯅꯤ ꯒꯦꯃꯤꯡ ꯇꯥꯏꯝ ꯕ꯭ꯂꯣꯛ ꯍꯥꯏꯕꯀꯣ ꯒꯦꯃꯤꯡ ꯇꯥꯏꯝ ꯕ꯭ꯂꯣꯛꯅ ꯄꯤꯔꯛꯏꯁꯦ ꯕ꯭ꯔꯣꯒ ꯁꯤꯁꯀꯁꯦ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯐꯨꯜ ꯁꯞꯄꯣꯔꯠ ꯍꯥꯏꯕꯀꯣ ꯆꯍꯤꯁꯦ ꯏꯕꯥꯅꯤꯁꯦ 25 ꯑꯩꯅ 25 ꯃꯥꯅ 23 23 ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯌꯥꯝ ꯅꯦꯛꯁꯀꯤ ꯀꯣꯏꯁꯟ ꯑꯃꯨꯛ ꯌꯦꯡꯉꯁꯤ ꯕꯤꯁ꯭ꯋꯥꯖꯤꯠ ꯁꯤꯡꯍꯥ ꯍꯥꯏꯕꯀꯣ ꯃꯥꯏ ꯃꯤꯡꯁꯦ ꯕꯤꯁ꯭ꯋꯥꯖꯤꯠ ꯁꯤꯡꯍꯥ ꯍꯥꯏꯌꯦ ꯏꯆꯦꯒ ꯏꯕꯥꯏꯒꯁꯦ ꯆꯍꯤ ꯀꯌꯥ ꯁꯨꯕꯤꯔꯒꯦ ꯏꯆꯦꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯨꯒ ꯏꯕꯥꯏꯁꯤꯅ ꯔꯥꯁꯤ ꯌꯥꯝ ꯂꯩ ꯍꯥꯏ ꯑꯗꯣ ꯏꯕꯥꯅꯤꯁꯦ ꯁꯤ ꯃꯥꯟꯅꯕꯒꯨꯝ ꯉꯥꯛꯇ ꯇꯧꯋꯦ ꯀꯣꯏꯁꯟꯁꯦ ꯃꯥꯟꯅꯩ ꯏꯕꯥꯅꯤꯒꯤ ꯆꯍꯤꯁꯦ ꯑꯩꯅ 25 ꯃꯥꯅ ꯀꯩꯅꯣ 23 23 ꯁꯨꯑꯦꯕꯀꯣ ꯂꯨꯖ ꯀꯟꯇ꯭ꯔꯣꯜꯅ ꯄꯤꯔꯛꯄꯅꯦꯕꯀꯣ ꯔꯣꯡ ꯃꯩꯗꯥꯏ ꯑꯧ ꯀꯨꯗꯦ ꯑꯅꯩꯅ ꯔꯣꯡ ꯃꯩꯗꯩ ꯃꯥ ꯍꯪꯉꯤꯁꯦ ꯔꯣꯡꯃꯩꯔꯥꯅ ꯍꯪꯕꯅꯦꯕꯀꯣ ꯏꯕꯥꯅꯤꯁꯦ ꯔꯣꯡꯃꯩꯅꯦꯕꯀꯣ ꯑꯗꯨꯅ ꯅꯦꯛꯁ ꯀꯣꯏꯁꯟ ꯑꯃꯨꯛ ꯂꯥꯛꯑꯁꯤ ꯁꯣꯟꯔꯩ ꯁꯤꯝꯔꯦ ꯍꯥꯏꯕꯀꯣ ꯁꯣꯟꯔꯩ ꯁꯤꯃꯔꯦ ꯍꯥꯏꯔꯣ ꯃꯥꯅ ꯄꯤꯔꯛꯄ ꯀꯣꯏꯁꯟꯁꯦ ꯌꯨꯝ ꯄꯥꯟꯕ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯏꯕꯥꯅꯤꯁꯦ ꯌꯨꯝ ꯄꯥꯟꯕ ꯀꯌꯥ ꯀꯨꯏꯔꯦ ꯍꯧꯖꯤꯛ 2025 ꯅꯤꯅꯀꯣ 20 21 22 ꯆꯍꯤ 23 ꯃꯉꯥ 24 ꯁꯨꯗꯣꯏꯅꯤ ꯆꯍꯤ 5 ꯁꯨꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯑꯗꯨꯗꯤ ꯃꯌꯥꯝ ꯅꯦꯛꯁ ꯀꯣꯏꯁꯟꯗ ꯁꯥꯗꯣ ꯍꯥꯏꯗꯣꯏꯅꯤ ꯃꯥꯏꯁꯦ ꯑꯉꯥꯡ ꯀꯌꯥ ꯁꯨꯔꯒꯦ ꯑꯗꯨꯒ ꯅꯣꯏꯒꯤ ꯏꯃꯨꯡ ꯃꯤ ꯀꯌꯥ ꯂꯩꯒꯦ ꯅꯣꯏ ꯀꯔꯤ ꯂꯝꯅꯣ ꯑꯩꯈꯣꯏ ꯑꯉꯥꯡ ꯀꯌꯥ ꯁꯨꯒꯦ ꯑꯃꯈꯛꯇ ꯉꯥꯏꯔꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯌꯥꯎꯔꯦꯕꯀꯣ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯍꯧꯖꯤꯛꯅ ꯍꯥꯟꯅ ꯑꯩꯈꯣꯏ ꯏꯃꯥꯒ ꯏꯕꯥꯅꯤ ꯈꯛꯇꯅꯦꯕꯀꯣ ꯂꯩꯔꯝꯃꯤꯁꯦ ꯏꯃꯥꯒ ꯏꯕꯥꯅꯤ ꯈꯛꯇꯅꯦ ꯑꯗꯨ ꯂꯩꯔꯝ ꯀꯥꯟꯗ ꯑꯩ ꯅꯨꯄꯤ ꯆꯦꯜꯂꯀꯥꯟꯗ ꯑꯉꯥꯡ ꯑꯃ ꯌꯥꯎꯔꯦ ꯑꯩꯈꯣꯏ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯍꯧꯖꯤꯛ ꯄꯨꯂꯞꯅ ꯃꯔꯤ ꯂꯩꯔꯤꯁꯦ ꯃꯤ 4ꯅꯦ ꯁꯤꯅ ꯑꯗꯨꯒ ꯀꯩꯅꯣꯅ ꯑꯩꯈꯣꯏ ꯂꯝꯅ ꯂꯩꯁꯥꯡꯈꯣꯡꯅꯦꯕꯀோ ꯑꯗꯨꯗꯤ ꯅꯦꯛꯁ ꯀꯣꯏꯁꯟ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯁꯥꯄꯝ ꯂꯟꯆꯦꯟꯕ ꯍꯥꯏꯕꯀꯣ ꯁꯥꯄꯝ ꯂꯟꯆꯦꯟꯕꯅ ꯄꯤꯔꯛꯄ ꯀꯣꯏꯁꯟꯅꯤ ꯅꯣꯏ ꯁꯥꯏꯒꯤ ꯃꯤꯡ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯣ ꯃꯊꯪꯗ ꯌꯦꯟ ꯆꯒꯦꯝ ꯄꯣꯝꯕ ꯆꯥꯔꯛꯑꯣꯌꯦ ꯌꯦꯟ ꯆꯒꯦꯝ ꯄꯣꯝꯕ ꯆꯥꯔꯛꯑꯣ ꯕ꯭ꯔꯣ ꯍꯥꯏꯕ ꯅꯪꯒꯤ ꯃꯤꯡ ꯍꯥꯏꯌꯣ ꯈꯔ ꯀꯟꯅ ꯍꯥꯏꯌꯣꯕ ꯇꯥꯗꯦꯕ ꯁꯤꯗ ꯑꯩꯒꯤ ꯃꯤꯡꯗꯤ ꯒꯥꯏꯔꯤꯝ ꯀꯧꯋꯦ ꯒꯥꯏꯔꯤꯝ ꯃꯥꯒꯤ ꯃꯤꯡꯁꯦ ꯒꯥꯏꯔꯤꯝ ꯀꯧꯋꯦ ꯑꯥ ꯑꯗꯨ ꯑꯣꯏꯗꯤ ꯃꯌꯥꯝ ꯅꯦꯛꯁ ꯀꯣꯏꯁꯟ ꯑꯃꯨꯛ ꯌꯦꯡꯁꯤ ꯑꯦꯗ꯭ꯔꯦꯜ ꯄꯣꯂꯨꯛꯁ ꯍꯥꯏꯗꯣꯏꯅꯦꯕꯀꯣ ꯄꯣꯂꯨꯛꯁꯦ ꯃꯥꯅ ꯍꯪꯉꯤꯁꯦ ꯑꯍꯥꯟꯕꯗ ꯀꯔꯤ ꯊꯕꯛ ꯇꯧꯕꯤꯒꯦ ꯁꯣꯝꯁꯦ ꯍꯥꯏꯌꯦꯕꯀꯣ ꯑꯩꯁꯦ ꯆꯦꯛꯀꯤ ꯊꯕꯛ ꯁꯨꯑꯦꯕꯀோ ꯑꯗꯨꯒ ꯁꯦꯀꯦꯟꯗ ꯌꯨꯇ꯭ꯌꯨꯕꯔ ꯑꯣꯏꯔꯛꯈꯤꯕꯁꯦ ꯀꯔꯤ ꯋꯥꯈꯜ ꯂꯥꯛꯄꯗꯒꯤ ꯑꯣꯏꯔꯛꯈꯤꯕꯅꯣ ꯑꯩꯁꯦ ꯌꯨꯇ꯭ꯌꯨꯕꯔ ꯑꯣꯏꯕꯁꯦ ꯑꯩꯁꯦ ꯍꯥꯟꯅ ꯀꯩꯅꯣ ꯇꯧꯔꯝꯃꯦꯕꯀꯣ ꯃꯃꯥꯡꯉꯩꯗ ꯍꯥꯏꯕ ꯇꯥꯔꯦ ꯂꯥꯏꯀꯤ ꯄꯥꯏꯔꯝꯃꯦꯕꯀꯣ ꯂꯥꯏꯀꯤ ꯄꯥꯏꯔꯝꯕ ꯃꯇꯝꯗ ꯑꯩꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯕꯨ ꯂꯥꯏꯀꯤꯁꯦ ꯕꯦꯟ ꯇꯧꯈꯤꯕ ꯑꯩꯁꯦ ꯂꯥꯏꯀꯤ ꯕꯦꯟ ꯇꯧꯈꯤꯕ ꯃꯇꯨꯡꯗ ꯑꯩꯁꯦ ꯁꯨꯝ ꯚꯤꯗꯤꯑꯣ ꯀꯩꯀꯥ ꯀꯟꯇꯦꯟ ꯀꯩꯀꯥ ꯁꯦꯝꯕꯁꯦ ꯑꯩꯁꯨ ꯌꯥꯝ ꯄꯥꯝꯃꯦꯕꯀꯣ
ꯑꯗꯨꯒꯤ ꯉꯥꯛꯇꯅ ꯃꯌꯥꯝ ꯑꯃꯗꯤ ꯂꯩꯌꯦ ꯃꯌꯥꯝ ꯑꯃ ꯂꯩꯕꯗꯣ ꯂꯣꯏꯗꯤ ꯂꯣꯏꯔꯔꯣꯏ ꯁꯥꯡꯉꯦꯕ ꯑꯗꯨ ꯀꯟꯇꯦꯟꯒꯨꯝꯕ ꯁꯦꯝꯕ ꯈꯣꯠꯄꯁꯦ ꯑꯩꯗꯤ ꯌꯥꯝ ꯄꯥꯝꯃꯦ ꯑꯗꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯚꯤꯗꯤꯑꯣ ꯀꯩꯀꯥ ꯁꯦꯝꯃꯒ ꯍꯥꯏꯗꯤ ꯑꯩꯁꯦ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯗ ꯐꯤꯂꯝꯒꯨꯝꯕ ꯀꯨꯝꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯑꯗꯨꯒꯨꯝꯕ ꯑꯃ ꯍꯥꯏꯕꯗꯤ ꯅꯝꯕ ꯈꯣꯠꯄꯁꯦ ꯌꯥꯝ ꯄꯥꯝꯕ ꯑꯗꯣ ꯅꯝꯕ ꯈꯣꯠꯄꯁꯦ ꯌꯥꯝ ꯄꯥꯝꯃꯦ ꯑꯗꯨꯅꯅꯦ ꯃꯌꯥꯝ ꯑꯗꯣ ꯅꯝꯕꯔ 3ꯗ ꯃꯥ ꯍꯥꯏꯁꯦ ꯅꯣꯏ ꯑꯅꯤ ꯆꯦꯟꯕꯗ ꯏꯃꯨꯡ ꯃꯅꯨꯡ ꯁꯥꯎꯈꯤꯕ꯭ꯔꯥ ꯆꯦꯜꯂꯕ ꯃꯇꯨꯡ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯔꯒ ꯂꯨꯍꯣꯡꯈꯤꯕꯅꯣ ꯏꯕꯥꯅꯤꯗꯤ ꯏꯃꯨꯡ ꯃꯅꯨꯡ ꯁꯥꯎꯅꯕꯗꯤ ꯂꯩꯇꯦꯗ ꯏꯃꯨꯡ ꯂꯩ ꯃꯅꯨꯡꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯁꯥꯎꯅꯕ ꯈꯣꯠꯅꯕ ꯂꯩꯇꯦ ꯂꯩꯇꯦ ꯑꯗꯨꯝ ꯌꯥꯏꯑꯕꯀꯣ ꯑꯅꯤꯅ ꯆꯦꯜꯂꯦ ꯑꯗꯨꯝ ꯍꯦꯛꯇ ꯑꯗꯨꯝ ꯂꯨꯍꯣꯡ ꯎꯝ ꯍꯥꯏꯅ ꯁꯤꯡꯅꯔꯒ ꯑꯗꯨꯝ ꯇꯧꯔꯒ ꯂꯨꯍꯣꯡꯕꯗꯤ ꯂꯨꯍꯣꯡꯗ꯭ꯔꯦ ꯎꯝ ꯑꯩꯈꯣꯏꯒꯤ ꯔꯣꯡꯃꯩꯒꯤ ꯑꯣꯏꯅꯀꯣ ꯅꯝꯕꯔ 4ꯗ ꯃꯥꯅ ꯍꯪꯂꯛꯄꯁꯦ ꯌꯨꯇ꯭ꯌꯨꯕꯔ ꯑꯣꯏꯕꯁꯦ ꯌꯨꯝꯗꯒꯤ ꯁꯞꯄꯣꯔꯠ ꯐꯪꯕ꯭ꯔꯥ ꯁꯨꯡꯐꯪ ꯐꯪꯗꯦ ꯃꯁꯤꯃ ꯑꯩꯅ ꯍꯥꯟꯅ ꯑꯩ ꯏꯇꯣꯝꯇ ꯍꯣꯠꯅꯖꯕꯅꯤ ꯍꯧꯖꯤꯛꯄꯨꯗꯤ ꯅꯨꯄꯤ ꯊꯤꯔꯕꯅꯤꯅ ꯃꯥ ꯁꯨꯝ ꯌꯥꯎꯕꯩ ꯋꯥꯅꯦꯕꯀꯣ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯊꯪ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯇꯨꯡꯗꯁꯨ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄꯤꯔꯛꯎ ꯐꯨꯜ ꯁꯞꯄꯣꯔꯠ ꯊꯦꯡꯛ ꯌꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯏꯆꯤꯟ ꯏꯅꯥꯎꯕꯨ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯊꯪ ꯀꯣꯏꯁꯟ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯦꯂꯤꯅꯥ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯍꯥꯏꯗꯣꯏꯅꯦꯕꯀꯣ ꯃꯥꯒꯤꯁꯦ ꯑꯦꯂꯤꯅꯥ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯅꯨꯡꯁꯤ ꯍꯥꯏꯕꯁꯤ ꯅꯨꯄꯤꯅ ꯍꯥꯏꯕ꯭ꯔꯥ ꯅꯨꯄꯥꯅ ꯍꯥꯏꯕ꯭ꯔꯥ ꯅꯣꯏ ꯑꯅꯤꯁꯦ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯑꯩꯁꯨ ꯃꯥ ꯍꯥꯏꯔꯒꯦ ꯑꯩꯅ ꯍꯥꯟꯅ ꯍꯥꯏꯌꯦ ꯃꯉꯣꯟꯗ ꯑꯩꯅ ꯍꯥꯟꯅ ꯍꯥꯏꯔ ꯃꯇꯨꯡꯗ ꯑꯃꯨꯛ ꯈꯪꯅꯕꯅꯦꯕꯀꯣ ꯑꯩꯅ ꯍꯥꯟꯅ ꯍꯥꯏ ꯑꯗꯣ ꯅꯣꯛꯁꯨ ꯅꯣꯛꯅꯤꯡꯕ ꯋꯥꯔꯤꯅꯤꯗ ꯃꯥꯂꯦꯝ ꯔꯣꯃꯤꯇꯥ ꯗꯦꯕꯤꯅ ꯍꯥꯏꯕꯀꯣ ꯅ꯭ꯌꯨ ꯁꯕꯁꯀ꯭ꯔꯥꯏꯕꯔꯅꯦ ꯑꯗꯨ ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯃꯩꯇꯩꯔꯣ ꯅꯪꯅ ꯀꯩ ꯖꯥꯇꯤꯅꯣ ꯍꯥꯏꯕ ꯃꯥꯁꯦ ꯃꯩꯇꯩ ꯅꯠꯇꯦ ꯅꯪ ꯍꯥꯏꯌꯣꯅ ꯅꯪ ꯍꯥꯏꯔꯗꯤ ꯔꯣꯡꯃꯩꯅꯦ ꯅꯦꯛꯁ ꯀꯣꯏꯁꯟꯗ ꯑꯃꯨꯛ ꯂꯥꯛꯑꯁꯤ ꯗꯤꯈꯨꯜ 143ꯅ ꯍꯥꯏꯌꯦꯕꯀꯣ ꯃꯥ ꯍꯥꯏꯁꯦ ꯅꯣꯏ ꯑꯅꯤꯁꯦ ꯀ꯭ꯂꯥꯁ ꯀꯌꯥ ꯐꯥꯎ ꯀꯥꯔꯝꯒꯦ ꯑꯗꯨꯒ ꯅꯣꯏ ꯑꯅꯤꯒꯤ ꯍꯦꯕꯤꯠ ꯀꯔꯤꯅꯣ ꯑꯩꯒꯤ ꯍꯦꯕꯤꯠꯇꯤ ꯍꯥꯏꯔꯗꯤ ꯕ꯭ꯔꯗꯔ ꯑꯩꯗꯤ ꯀꯩꯒꯨꯝꯕ ꯈꯣꯏꯒꯨꯝꯕ ꯆꯨꯞꯄ ꯆꯠꯄ ꯑꯗꯒꯤ ꯉꯥꯒꯨꯝꯕ ꯐꯥꯕꯁꯦ ꯉꯥ ꯍꯥꯏꯕꯗꯤ ꯈꯨꯠꯅꯗꯤ ꯐꯥꯕ ꯍꯩꯇꯕ ꯑꯗꯨ ꯌꯥꯝ ꯍꯩꯕꯨꯗꯤ ꯌꯥꯝꯅ ꯍꯩꯇꯕꯀꯣ ꯂꯥꯡꯒꯨꯝꯕ ꯊꯥꯛꯄ ꯂꯨꯒꯨꯝꯕ ꯊꯨꯝꯕ ꯆꯠꯄꯁꯦ ꯑꯁꯤꯒꯨꯝꯕ ꯉꯥꯒꯨꯝꯕ ꯐꯥꯕ ꯈꯣꯠꯄꯁꯦ ꯑꯁꯤ ꯑꯩ ꯌꯥꯝꯅ ꯑꯩꯒꯤ ꯍꯦꯕꯤꯠ ꯍꯥꯏꯗ꯭ꯔꯅꯦ ꯁꯤꯕꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯣ ꯑꯩ ꯀ꯭ꯂꯥꯁ 10 ꯐꯥꯎ ꯇꯝꯂꯝꯃꯦ ꯑꯗꯣ ꯕ꯭ꯔꯗꯔ ꯑꯩꯗꯤ ꯀ꯭ꯂꯥꯁ 10 ꯐꯥꯎ ꯇꯝꯂꯝꯃꯦ ꯑꯗꯨ ꯄꯥꯁꯇꯤ ꯇꯧꯗ꯭ꯔꯦ ꯐꯦꯜ ꯑꯣꯏꯔꯦꯕꯀꯣ ꯀ꯭ꯂꯥꯁ 10 ꯊꯥꯕꯗ ꯑꯗꯣ ꯅꯪꯁꯨ ꯍꯥꯏꯔꯣ ꯅꯪꯒꯤ ꯍꯦꯕꯤꯠ ꯀꯩꯅꯣ ꯑꯩꯒꯤ ꯍꯦꯕꯤꯠ ꯍꯥꯏꯔꯒꯗꯤ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯂꯒ ꯆꯥꯒ ꯇꯟꯒ ꯆꯥꯕꯁꯦ ꯑꯩꯒꯤ ꯍꯦꯕꯤꯠ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯌꯥꯝ ꯅꯦꯛꯁ ꯀꯣꯏꯁꯟ ꯑꯃꯨꯛ ꯂꯥꯛꯑꯒꯦꯀꯣ ꯁꯅꯥꯇꯣꯝꯕ ꯂꯩꯃꯄꯣꯛꯄꯝ ꯍꯥꯏꯌꯦꯕꯀꯣ ꯏꯌꯥꯝꯕꯅ ꯏꯇꯩꯃꯗ ꯌꯥꯝ ꯅꯨꯡꯁꯤꯕ ꯀꯦꯔꯦꯛꯇꯔ ꯑꯃ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯒ ꯏꯇꯩꯃꯅꯁꯨ ꯏꯌꯥꯝꯕꯒꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯃ ꯍꯥꯏꯕꯤꯔꯛꯑꯣ ꯌꯥꯝ ꯇꯥꯅꯤꯡꯉꯦ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯑꯩꯒꯤ ꯀꯦꯔꯦꯛꯇꯔ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯃꯑꯣꯡꯁꯤꯡꯗꯣ ꯑꯗꯨꯅ ꯀꯔꯝꯕꯅꯣꯕ ꯍꯥꯏꯔꯣꯕ ꯑꯩꯒꯤ ꯄꯥꯝꯕ ꯀꯦꯔꯦꯛꯇꯔ ꯍꯥꯏꯔꯒꯗꯤꯀꯣ ꯑꯩꯕꯨꯁꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯕꯤ ꯑꯗꯨ ꯅꯨꯡꯁꯨ ꯅꯨꯡꯁꯤꯕꯤꯀꯣ ꯑꯗꯨꯝ ꯎꯝ ꯀꯩ ꯍꯥꯏꯅꯤ ꯑꯗꯨꯝ ꯃꯔꯝꯁꯨ ꯌꯥꯝ ꯃꯣꯛꯑꯦꯕ ꯃꯥꯗꯤꯀꯣ ꯑꯗꯨꯝ ꯊꯕꯛ ꯀꯩꯀꯥꯗꯣ ꯑꯗꯨꯝ ꯁꯨꯏꯕꯀꯣ ꯎꯝ ꯐꯪꯕ ꯑꯗꯨꯝ ꯍꯧꯖꯤꯛꯄꯨꯗꯤ ꯃꯥ ꯆꯦꯛꯀꯤ ꯆꯠꯂꯤ ꯑꯗꯨꯝ ꯑꯗꯨ ꯑꯣꯏꯔꯁꯨ ꯀꯩ ꯍꯥꯏꯅꯤ ꯐꯪꯕ ꯑꯗꯨꯝ ꯁꯨꯏ ꯎꯝ ꯂꯨꯅꯁꯨ ꯌꯥꯝ ꯇꯧꯕꯤ ꯎꯝ ꯑꯗꯨ ꯑꯩꯒꯤ ꯑꯗꯨꯝ ꯑꯄꯥꯝꯕ ꯑꯗꯨꯝ ꯍꯥꯏꯔꯒꯦ ꯑꯩꯕꯨ ꯂꯨꯅ ꯑꯗꯨꯒ ꯇꯧꯕꯤꯕꯗꯣ ꯑꯩꯅ ꯃꯉꯣꯟꯗ ꯄꯥꯝꯕ ꯀꯦꯔꯦꯛꯇꯔ ꯍꯥꯏꯔꯒꯗꯤꯀꯣ ꯃꯥꯁꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯥꯁꯤ ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯖꯔꯁꯨ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯅ ꯄꯥꯝꯕ ꯑꯃ ꯍꯥꯏꯔꯗꯤ ꯃꯥꯁꯤ ꯂꯩꯀꯥꯏ ꯁꯨꯡꯀꯣꯏ ꯀꯣꯏꯗꯦꯕ ꯃꯥꯁꯦ ꯀꯣꯏꯗꯦꯗꯤ ꯍꯥꯏꯕꯗꯤ ꯌꯥꯗꯦ ꯂꯩꯀꯥꯏ ꯀꯣꯏꯕ ꯆꯠꯄ ꯍꯥꯏꯕ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯗꯨꯒꯨꯝꯕ ꯑꯃꯗꯨ ꯑꯗꯨꯁꯨ ꯇꯧꯗꯦ ꯑꯗꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯥꯕꯨꯁꯨ ꯑꯩꯅ ꯋꯥ ꯉꯥꯡꯕ ꯃꯇꯝꯁꯦ ꯏꯕꯥꯅꯤ ꯀꯩꯒꯨꯝꯕ ꯁꯥꯎꯅꯔꯦ ꯈꯜꯂꯁꯤꯕꯀꯣ ꯑꯩꯅ ꯁꯥꯎꯈ꯭ꯔꯗꯤ ꯃꯥ ꯋꯥ ꯁꯨꯡꯉꯥꯡ ꯉꯥꯡꯉꯔꯣꯏ ꯑꯗꯨꯕꯨ ꯁꯨꯡꯈꯨꯝ ꯈꯨꯝꯗꯦꯕꯀꯣ ꯃꯥꯁꯦ ꯑꯗꯨꯕꯨ ꯑꯗꯒꯤꯁꯨ ꯑꯗꯨꯁꯨ ꯂꯩꯔꯦꯀꯣ ꯈꯔ ꯇꯦꯟꯇꯛꯅ ꯍꯥꯏꯔꯒꯦ ꯃꯌꯥꯝ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗ ꯍꯥꯏꯕꯗꯤ ꯃꯥꯁꯤ ꯌꯥꯝꯅ ꯑꯋꯥꯕꯁꯨ ꯃꯥꯁꯤ ꯌꯥꯝꯅ ꯈꯥꯡꯕ ꯍꯩ ꯍꯥꯏꯇꯥꯔꯦ ꯑꯋꯥꯕ ꯃꯌꯥꯝꯁꯦ ꯃꯥꯁꯤ ꯌꯥꯝꯅ ꯈꯥꯡꯕ ꯍꯩꯌꯦꯕꯀꯣ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯨ ꯑꯩ ꯃꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯉꯥꯛꯇꯁꯨ ꯅꯠꯇꯅ ꯌꯥꯝꯅ ꯂꯩꯈ꯭ꯔꯦ ꯑꯗꯣ ꯃꯊꯪ ꯅꯦꯛꯁ ꯀꯣꯏꯁꯟ ꯌꯦꯡꯉꯒꯦ ꯃꯌꯥꯝ ꯎꯂꯦꯟ ꯅꯣꯡꯃꯩ ꯀꯥꯞꯄꯝ ꯍꯥꯏꯕꯅꯦꯕꯀꯣ ꯎꯂꯦꯟ ꯅꯣꯡꯃꯩ ꯀꯥꯞꯄꯝ ꯍꯥꯏꯕꯅꯦꯕꯀꯣ ꯅ꯭ꯌꯨ ꯁꯕꯁꯀ꯭ꯔꯥꯏꯕꯔꯅꯦ ꯕ꯭ꯔꯣ ꯉꯁꯤꯈꯛ ꯊꯦꯡꯅꯕꯅꯦ ꯆꯦꯟꯅꯦꯜꯁꯦ ꯅꯕꯥꯅꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯕ ꯌꯦꯟꯁꯥꯡ ꯃꯊꯦꯜ ꯑꯃꯃꯝ ꯍꯥꯏꯔꯝꯃꯣ ꯅꯪꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯕ ꯌꯦꯟꯁꯥꯡ ꯃꯊꯦꯜ ꯍꯥꯏꯔꯣ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯕ ꯃꯊꯦꯜꯗꯤ ꯑꯗꯨꯝ ꯆꯝꯊꯣꯡꯒꯨꯝꯕꯁꯦꯀꯣ ꯌꯥꯝ ꯄꯥꯝꯃꯦ ꯆꯝꯊꯣꯡꯗꯣ ꯀꯩ ꯊꯣꯡꯕꯅꯣ ꯆꯝꯊꯣꯡ ꯍꯥꯏꯔ ꯂꯩꯅ ꯆꯝꯊꯣꯡ ꯍꯥꯏꯔꯒ ꯑꯗꯨꯝ ꯃꯅꯥ ꯃꯁꯤꯡꯒꯤ ꯑꯗꯨꯝ
ꯃꯅꯥ ꯁꯤꯅꯤ ꯃꯁꯤꯡꯒꯤ ꯍꯥꯏꯕꯗꯤ ꯍꯥꯏꯔꯔꯣꯏ ꯃꯅꯥ ꯃꯁꯤꯡꯒꯤ ꯑꯣꯏꯔꯗꯤ ꯑꯗꯨꯝ ꯌꯥꯔꯦ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯕ ꯏꯟꯁꯥꯡꯗꯤ ꯑꯩꯗꯤ ꯉꯥꯅꯨ ꯑꯣꯏꯅ ꯄꯥꯝꯃꯦꯀꯣ ꯅꯥꯇꯣꯟꯒ ꯐꯨꯜꯂꯦ ꯆꯥꯛꯁꯨ ꯂꯝꯈꯠꯂꯦ ꯉꯥꯅꯨꯒ ꯄꯟ ꯀꯥꯟꯗꯀꯣ ꯑꯩꯁꯦ ꯃꯌꯥꯝ ꯑꯗꯨꯝ ꯍꯥꯏꯈꯤꯕ ꯑꯩꯒ ꯊꯤꯕꯣꯡ ꯈꯔ ꯂꯥꯎꯋꯦꯕꯀꯣ ꯑꯗꯨꯅꯅꯦ ꯃꯌꯥꯝ ꯑꯩꯗꯤ ꯊꯤꯕꯣꯡ ꯈꯔ ꯂꯥꯎꯋꯦ ꯑꯗꯣ ꯍꯥꯏꯕꯗꯤ ꯍꯣꯏ ꯑꯩ ꯊꯤꯕꯣꯡ ꯈꯔ ꯂꯥꯎꯋꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅꯅꯦ ꯍꯧꯖꯤꯛ ꯉꯥꯅꯨ ꯃꯀꯟꯒꯗꯨ ꯃꯤꯠꯇ ꯁꯪ ꯎꯑꯦꯕꯀꯣ ꯉꯧꯔꯒ ꯍꯥꯏꯗꯤ ꯉꯥꯅꯨ ꯃꯀꯟ ꯑꯗꯒꯤ ꯀꯂꯦꯖꯥ ꯑꯃꯦꯠꯄꯒꯗꯣ ꯎꯃꯣꯔꯣꯛ ꯁꯥꯈ꯭ꯔꯕ ꯎꯃꯣꯔꯣꯛꯇꯀꯣ ꯇꯧꯔꯒ ꯃꯤꯠꯇ ꯁꯪ ꯎꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯉꯁꯤꯒꯤ Q&Aꯁꯦ ꯁ꯭ꯋꯥꯏ ꯃꯇꯥꯡꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯀꯔꯤꯒꯨꯝꯕ ꯏꯕꯥꯅꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯁꯣꯏꯈꯤꯕ ꯉꯥꯡꯕ ꯃꯇꯝꯗꯀꯣ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯗꯤ ꯈꯨꯗꯤꯡꯃꯛ ꯑꯄꯪꯕ ꯅꯅꯥꯎꯅꯤ ꯅꯆꯟꯁꯤꯡꯅꯤ ꯍꯥꯏꯔꯒ ꯉꯥꯛꯄꯤꯌꯨ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏ ꯃꯇꯥꯡꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯃꯝꯇ ꯇꯧꯕꯤꯔꯝꯃꯨ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯕꯥꯏ ꯕꯥꯏ ꯕꯥꯏ